Si put subuh pakai dalam leher bamleh ramai. Lausan bagi leher ramai ni. Si ke anu boleh orang ibu lambi si ke sukai bamleh ramai ni. Kari inu ada itu maya ada lagi itu. Itu karo itu punya betul. Oh, si ke kalau saya ini nung belakang betul. Ni om ni ada ya betul. Sing pada lo sing jauh mana sih pada lah. Leher mana pada. Kari inu sing sukai orang jum sahaja kerja kerana inu siapa. Ah. Sing di tugai itu yum sahaja yarje kerana yang inu apa sih? Asyik yum sahaja je kerana asyik inu sih asyik. Lambi cakli ngai dana, gua main ke lambi le, sekarang lambi yang kau kerja kan, dana kita ketolak je kerana inu apa sih? Kerana inu ni tahu je, sih kerana inu ni sih bo. Sing asuk jauh sing di tugai itu kan asyik yang mana? Sing nama loi kan sih dah. Sing nama sih pura loi kerja apa? Asyik sing di tangkai kau kan yum sahaja lah sih bo. Asyik kan tu yes ni. Asyik sing di tugai pun sih noi kira lagi apa ni dah ini. Lambi kakpa ya bakak hai, sing kakpa ya bakak lambi pi kere loi tahu le. Mata itu cinggu je tiam dah loi tugai le kas kari no tahu le sih. मैंने पोजीशन नहीं पाते या सिंह सुराई या वो सिंह सुराई क्या सिंह जी पता रो सिंह जी पता वो बड़ा बेटू ना saya sudah pernah mendengar. सिंह से Masalah itu saya kan kan dari kisah ini kalau mengira. no सिंह ने पता भी भाई ने रिजर्व पुलिस के है वो पता भी लोग पता लोग Oh, yang lomen ni nanti mereka pagi Indira Gandhi ki. लोग ना इधर अदू अदा सुलाई लेते लोग सिंह का नाम से पी देखो सिंह ले सोचो का नाम पी दे आई नहीं याद वो तो खाए रखा था कनो सिकी मया इसे कमाने नो वैसे पता साधु से लंबी कमाने पता नहीं así se singo en el Di mo di sa 2020 program kita film banen to. Ano keno na yem na. ai keno mai 2020 program mo kero wo ro ho latest ai keno mai ge ba diversion way se le bisiki lambi sum pro se acquire to ini have ni da lambi ani sigi character lamdi le maro have ni da maro e atau nahan ke así que sí sacar ko ho da han ko yen ho de se ai ko yiti kanang yen de sing yen wo sing ji yen wo sing ji bisiki kwai thuk sing gong ni sing che bisiki building sa le ba ino da ma ni do Adu kita ni mi le han ni sa record. ni le hen ban na te su ya ya ro ai ko gi sigi bulldoze o bulldoze mani pung de sa san to se de ba bulldoze to da kan na ma chang ne ba sidi ya ro sidi sibo sidai da ngara na lambi chalam ni Jadi saya lambi tu divert orang ini lambi ani sih karet tu yun cile, jadi kari no betul betul. Sisi lokal lagi, sisi pitok lagi apa ni? Sisi lok itu ini. tam na thau sa tam lau ha Aduh sih maya lambi ani karet ni betul sih. Kita na mana lambi le dah. Ha? Jadi asyik na itu le. Sidi semua tu mana? Sidi tu mana? Sidi kata ni aduh asyik dah sing na kata. kara mo sa lai ba Mana masuk lagi ba? कोई किसी मसा जी करी नो चिंग जी करी लंबी की कक खुद भी आ रहे लंबी की कक खुद भी आ रहे चिंग जी करी नो बस चिंग जी नहीं प्राइवेट सी बस करी नो सी पूरा अमर लोई हम तुम लोई पूरा तुम लोई हमने बा मुई की लंबे ले सुनो बा सीधी आ रहे चिंग जी तंखाई के अंदर का लंबी कक खुद ना अमर नहीं चिंग जी तंखाई के अंदर का सारी कोई करो नहीं Asam pata lagi magi record pai adu ngai sa SDO. Hai adu ni aro ini. Hai adu ni aro ini sih. Kalau mesin suara jum sawi alter nama ni sah. Ah, sing di suara ni jum sawi yarje kerana yang ini logo sih. Yang tu lah kata musibah. Asyik jum sawi je kena asyik kena sih asyik. lambi cakli ngai dana gua main ke lambi le sekarang lambi yang kau kerja kan dana kita ketolak je kali ino betul kali ino mana tahu je kali ino ni sih bo jin sub jauh jin tugai ni kan sih mana jin nama loi kan sih
Sing nama saya puran loh ini apa? Asik itu tinggi tak kaya kopi. Asik itu sih, SP ya bro, dia. Asik lebar macam tu parfu, pon apa ni? ngasi numidang waram phongkiba tongan manipuri se phongsing amasum thokiba thodo wathoksing dagi maruoibi I pausing khonga saraga manipur top channel gi maikedi myamna thamjagi ahanbada manipur gi ningtama ngaknaba lanphamda british lanmi gi akan balan thengnaram laga thawai katkraba thobusing na myamna mapung phaba ikai khumna potkre manipur bu khudum sananaba myanmar amadi india romdagi thomjilakiba masing yamnaba british lanmi singa manipur gi ningtama ngaknaba manipur gi lanmi singa kumja english singa magasani pan maudraga mathoida khongjom gi kheba singa sona kiba lanphamna thawai katkraba thobusing gi maphamna ngasi gi mirolna kok nonduna mapung fana ikai khumna potkre manipur lengak na sinduna thobal district ki khongjom da leiba khongjom war memorial complex na ngasi pangthokiba chamaga kunthra ga nithu shuba khongjom lan ningsing thoramasida manipur gi governor laganisana athoiba mitung aduga chief minister N Biren Aroibi Mei oina saruyaki tharomadura manipur gi governor laganisana haikibra athobusingna mikha pondaba ireiba iramdam amagidamakta laukiba thodang sing adu buning singna haujiki mirol na lingjen manna puksel khuijel tinana hingminaba loinana sakhona bu khona batai thauna phaba ipa ipu sing adu thoidok hendok lingjel adu boi khoin ikai khomnaga dabani aikhoi maselgi marakta thajanaba hengkat handuna lamdamasida ingtapa kunai ama puraknaba hotnaba haibisi tangai phade thoramapugi warol piduna manipur gi minister N Biren phungdokibada kumja english singa magasani pan maudraga mathoida maphamasida manipur gi ningtamba ngaknaba hotnabada thawai katkraba thobusing ningsingduna ngasigi mirol aikhoin ikai khumna boli masi aikhoigi tawdaba yadraba ithodang amani haiki chief minister na makhatana aikhoigi tungi mirol bomadi manipur gi ningtama ngaknabagi dama thawaina pontha pikhiba thawdu adubu ningsingduna pangthokliba thoramasi lairambana ngasi aikhoi hinglibani manipur gi oina maharaj gambir singha narsinga birti kendrajit kulasandra maharaj madi bharat ki oina sadar bala bai patel amasum Mahatma Gandhi guma leader sing lerambana aikhoina lewa sida democracy gi makhada nungai ye fanamadi maning iningtamna hingba ngamlibani maram aduna aikhoina makhoibu kofam thokte picture abasu manipur masagi puari leijai sing oirabasu tamgi oirabasu matamadura sagaliba national building sing adu aikhoina ngakam thoi haki se minister makhatan hai kumja english singa magasani pan maudraga mathoida sona kiba lanphamaduda sarai thangal maharaj kul sandra amadi singmi isil inau ani yauna british na Andaman Nicobar Island da loi thakibudu kofam thokte anoba semjin sajin history kharana leba sibu thugaina bo honara pasidagi aikoi section si aiboina thamhoudrabasu aikhoigi folk song di leiri maramasina sahi amagi mamangda mari lenaba department da mau maram susampur ukhul tamenglong singba singi mafam singda satlaga mafam adugi al sing unaduna folk song sing asi khomjinana ba khangan khrabane haujuk leiriba khara sidi aigi haibeda satpiduna aikhoigi haibedu mangkhibani apun mama pangal kannaba barat ama semgarpada mapangal kanba manipur ama segarpa mathau tai hainasu pau sina makhatana phungdokhi atopa pau mana mami samlaba smart city hingat hananaba IMC na lofam thopa mathaudang loba horakle Imphal Municipal Corporation IMC na khudka loinana wangang ba horakpadigi matam sangno oitho o haiba iya yadana laklaba Imphal city bu smart city oithokpa yabagi mawong ama miyamgi pukningda fauna-rakle smart city da IMC na miyeng nauna tamlakpa horakpa loinana Imphal city asi luna na smart city amagi thakta thamnabagidama IMC na lokalapa khongthangi saru ama oina ngarang numidang athengbadagi hauduna Imphal gi akoiba mafam singda amona kai mafam sadana hundokpa miyoi sing phadana police station ba hokre haidi pau sina makhatana hai Imphal Municipal Corporation gi caretaker mayor location lusing ba IMC ki official yauna sathakiba driver maruina Imphal area gi nagamapal paring waheng mamlekai polo ground maning sing ba amora kai sing mafam sadana hundoklamba thengna ki haidi drive aduga mari leinana caretaker mayor location phongdokhibada miyamgi cooperation yaudana Imphal city asi IMC khaktana luna nana thamba haibasi oithokte IMC na Imphal city bu luna nana thamnabagidama miyamna phatahudi mafam sadana hondokpiganu haina mamangdagi kayarak hana haijaraba phawbada miyoi kharadi athengma numidangi matamna yumgi amona kai kya puthoraktuna lambi nakal hondokpigi thabuk sathari masimak yamna lebak thibani yumdagi tholakpa amona kai singasi mafam sana thambiyu IMC gi COS collection vehicle sing lakma matamna pibiyu
Imphal City bu lu na thamada miyam gi mating yam na sangi ngasidagi hauduna sathariba drive asi makhatana numidang gi matamda leptana mafam kya da su sathagani masida karigumba thengnaduna pharabadi fine thian baga loinana police sinagani swaki atopa pawamana war on drug 2.0 kg any henbagi brown sugar kani kg ama henba wy sani phare Seministe and Biren Lusingba Anishuba BJP ki lenga sina satharakli war on drug 2.0 ki kongjang asubu mai pakpa moina ngarang numidang mori amadi kangpokpi ki tungan mafam singdagi puna brown sugar kg 2.937 kani kg 1.85 loina wy tablet masing sani ka kona nami au fagat pangam kredi pausna makhatana phongdoraklibadi ngarang numidang pung nipan makhairom taba matamna mori ward number 2 dagi nupi ama brown sugar kg 2 gram Sathre ka kutra ka tere ka kona na mori ge narcotic cell team B na fagat pangam kre farabun PSC gi maming naikhonen khongsai Elias nengboy saikun ga truk mapure ba Simon Lal khongsai kawi mori gi mission bank ward number 2 da gi ni sohari ngarang numidang mori gi narcotic cell team B na war on drug ki manung sa na mori gi akoi pampham singda petrolling satpada nupi ama petrolling team adu ubra yam singninga ebumong na ma ki mayim na sangchingki petrolling team aduna nupi dugi mong adu singnabadagi yum adu question duna thibu humgi thabak sataki maduda sapon cap humfuga manga thengnabadagi hangdoktuna yenglubada sapon cap sing adu brown sugar yaw pathenaki brown sugar sing adu puna kg 2 gram satre lumi faraba polam sing asiga loina nupi adu makhataba ain yoeba thabak lokhanaba more police station sinakra hari amaromda Kangpokpi district ki SP Amrita Sinha IPS ki miyang makhada DSPN Saimang Khongsai na lusing Manipur police ki timamana ngarang brown sugar gram saniga kuntra ka tere ka point humfugo humdoi kani kg ama gram marfugo manga amadi wy tablet masing saniga kona na miyoy ni fare hadi draka kona na fagalaba miyoy ani adudi modbung dagi S Saigin mang amadi saitudagi letmin lana hockey kawi fagalaba brown sugar sing adu sapon cap tarukta kani sing aduna sangom hapa plastic packet amadi khaini kaukta anida amadi wy tablet aduna higok masugi khawmuda hablambani hairi hena pausna makhatana supalakli atopa pawmana bdf singi service extension tawkibada lenga pu thagalakli Hokiba April kunda Minister and Berena Mayai Tangba Lauduna Famkiba State Cabinet mi from the Manipurgi Soko Torang Kya Kanagi Singi Marak the BDF Singi issue Kanabiduna BDF personal Singi service Matangsaki Mars Kuntraga Mata Fao Sangdona Warep Loki Babu Imphal West District BDF Welfare Association Manipulanga Putawimal Kambu Laduna BDF Singi Atai Soko Torang Kya Gimatang Nasu Warep Lawira Highway Asset Pataza Basu Fondorakli Imphal West District BDF Welfare Association na thadorak pasirol amana fongdorak pada hawkipase kya ra apikpa khusumal galoina na pungkun ge mari subna mathau tawjariba BDF personal singi service matam sana hawkiba lainga ki matamda extension tawbidabana maramoiduna matam sana khusuman phangdabi awaba kya mayukna duna lakibani handak pangthokiba cabinet mi phamadura BDF singi service security gi wapama Kanakibagi damak BDF kudimang na Minister Council of Minister lenga ki official kudimang pu thakat phongdorakti loinana haujik Minister gi pakta matungina Home Police DP Finance na singmada process tawbidiba BDF singi RR semba service security good service mark service book semana singba sisu atubada loisin biduna state cabinet pass tawbiyoiki sirolosina makhatana BDF singna regular policemen singa puna thau Pangthok minabada asweba aran manatragana kanagumagi oida padaba complaint ama mayoknabada madugi asum aran thibibigi matam pibidabana thabaktagi hekta laukthokpiba sisu BDF singda asoba saifu ama pibidagi thau mapung phana pangthok ningdabagi maram ohali aduga afaba thokya pangjarubagi reward lenga na piba yanabagi sana kanglo leitaba service book thambidaba amazum seniority semidaba kaya sina BDF sing thau pangthokpada ninghanaba pokhaliba kaya sing si lenga na khangbi ubiduna regular policemen singumna khudongsa kaya du phanganbiu haina sufongdurakli atopa pokhrana urea bag sani phaduna miyam le genthokiba lomi singi thauna thagali amfa hokiba April kungi numidang pung mapalom tawa matamna moreda Pusinna Thorang Tarama Urea Harbek Sani Kaksing District Manungsana Leba Wabagai Maidin Mamlekai the Lomi Miam the Padon Miam the Yentok Kiba Taunado Hainingai Latana Tagali Haina All Manipur Progressive Farmers Association
Amphagi Sirol Aman Fongdorakli, Sirol Cinemakatana Fongdorakpada, Matam Sana Lomishin Yuria Har Fangduna Awa Mayunaduna Lak Libesi Sigumba, Iron Yuang with a Karbar to Bukutpuasi Labenani, a Siguma Kutpuasi Matik Sava Sairaki Hodrabadi Makatana, Siguma Tabak, Sataraklu Henning Handak the April Taragomdo Minister Amadi Agriculture Ministry on a Pangtokpa, Farmers Midcom Interaction Program Hiramasigi Matangasu, Fazana Kanana Krabani, Lona Karbata wa Dio Iduna Har Lord Puviare, Machina Popi Bambi Havada, Yun Sinduna, Sendalambi when a Satai have wapam si Sapsana Tamkivani, Maramasinas, Mashigumba Tava, the Sienna Bemusin, Doctor Matik Sab, Serapi Bio Highness of Marilla never sing the Pugning. Sirol sina susing silakli ato papawamana laikai miyam na faraga pulis da sinakre ngaranung tilpung ama makairam taba matamda haibong popui maya laikai de drug saba miyo ni amadi drug yon mamiyo amaga punna miyo akum laikai miyam na faraga lamsang pulis station na sinakre haina hairong pokpi kul committee kangs brought thadora ko sirol amana fongdorakli sirol sigi matung ina faraba drug yon mamiyo idudi arambab nana apokpa zalajit elias boy maitei Aibong Pokpi Maya Lekaidegini, Mawandagi drug, Lairaga Saramamiya Neduga, Usam Kipson Maite, Apokpa, Razis Maite, Tau Kong Amadi, Tenden Essenja Maite Apokpa, Nilakalam, Tau Kong Kunaudagini, Police Laglava Matunga drug Yoli Hariba, Aramam Nanau Maitegi, Mayum the police na Sangduna, Tijulubra Gram Ongi, Draka Konana, Sirins Pagat Kihanesu, Makatana Fongdorakli, Makasa Tarakpoina to perform. Kidney transplant patients singi free drug policy Manipur na sa nahan biyu association Manipur lady ba kidney transplant patients singa si ayamana lairawi mong imiyoy singa tu oy maram na Manipur na makoy gidamang free drug policy ma sa nahan biyu hay na all Manipur kidney transplant patients welfare association gi siro laman na Manipur nga kipuning sing silakli association na sina thadorak pa siro laman na hayrak libadi kidney transplant patient amamam na thama da masagi phibam gi matungina hidak laibada lupa lising taradagi lising kuntraga mga phawbusali patient singa si kidney transplant taunaba honaba da masagi yumpham phawba yonduna tawkhibadagi laifam laitabadagi hauzik barada liba kyasu yauribani asigumba phibam asida hidak sang naina sana bu honaba da asabu awaba mayuknaba ga loinana sang naina hidak saba ngamdaba kya yauri asigumba patient singa sigi awabagi phibam asi ubiduna matam kyagi mamangdagi association asina haijaduna lakpa patient singa sigi dama free drugs policy for kidney transplant patient asia thuba matamna Manipur na sa nahandiu haina so appeal torakli haina pausna makatarakli atopa pawmana lamjingba finance thamjinba senpham sing pithoktabagi mayokta investor singna protest tokre lamjingba finance thamjin kiba senpham sing pithoktaba madi investor singi wakat tabidana lotuna laibigi mayokta ngasi kaisampat laimajam laikai da laiba community hall lamjingba finance ki investor singna wakat mi pamduna lainga na yingsin bina ba khongjang sangsinkhre wakat mi phamasida sarugya kibu all Manipur lamjingba investor group ki president and nabakanta na phongdo kibida miyama na phongdo kibida lamjingba finance ta thajaba mag loina na makoi na miyamgi kana bakra taurakani haiduna senpam khara thamjin kibane adubu covid pandemic lakibadigi company su salairiba mangang amadi staff singna tungan ba notice sing thoktuna namthak togduna matam ge thoktuna leire investor singna sangshiliba khongjang asi democratic oina sangsinmani Zekina lotuna laibigi mohta tholaktuna miyamga yanaba praktuna waroisin honabana phai thamkiba senpham sing pension gi senpham launa singba yolga thamkiba senpham singni athuba matamna Zekina tholaktuna pamdaba thawdo thongandana ba honaba phagani haikena su pawsna makatana phongdorakli makasa tharakpoina to papawm ngasi state si goiriba covid-19 update myamna thamjaramge ngasi gi status update on covid-19 asi ngasigo apun positivity rate si ngasigo na 1.6% ni aduga miyoy manga ngasi na covid-19 na positive oiba thengna rakre aduga apun boina miyoy sahumga sumnagi taraga mathoina na covid test toki aduga ngasi covid-19 na laikidabegi report lakte ngasi na covid-19 na positive oiba thengna rakraba miyoy manga si Bisnupurigi miyoy ama Imphal East gi ama Imphal West gi ani Kangpokpidigi ama punamiyoy manga ngasinawna COVID-19 na positive oiba thengnarakre haina su report tarokli makasa tarakpoina maroiba pawkhraga myamra thamjege state lengang sinduna samaga kuntraga lithurak subu khongjom lanning sing thoram pangthokre puksel khoijel tinaduna sakatpa lamdam ama ohenna ba hotnaminasi governor
khongjom lan ga mari leinaba lanpham sing tengol lampak amasum palel gi lanpham sing semgatuna puna thoram pangthoknaba cabinet ta putholagani chief minister atopa pawmana upamna ngasidagi pharmacy sing yengsinbagi khongsat hokre grocery dukan da anabagi hidak yolamba imung da pharmacy phamlambada upamgi thomisingna ngakre Manipur pharmacy phamlibising niyam sumna phamlibara haiba unemployed pharmacist association of Manipur upamna hokhibaga loinana grocery dukan anabagi hidak langthak yolamba imung da pharmacy phamlamba thengnabada upamgi thomising kokchawbi kakre khongsat adu upamgi president Teis Somona Lusinki khongsat adu upamgi vice president W Uttam general secretary S Sarachandra finance secretary A Rajesh publicity secretary A Newton Arambam yauna member kya su saryaki ngasigi oeba Imphal East hapta yauna tungan mafam singa pharmacy hangliba dukan singa madi clinic hangliba mafam singa yengsin khongsat adu pharmacy kharadi license yaudana phamlamba kya yauram khibaga loinana upamna pharmacy singa du thonglolanki imung da yauna pharmacy phamlamba loinana license na mafam amagi paraga pharmacy na mafam amad phamlamba loinana grocery ga pulaga pharmacy phamlamba kya thengnaraki khongsat asi district kudimakta satkani pharmacy phamlibising asi license pairagana valid oibara authority na piriba niyam singna amsatpara haibadu timasina kupna yengsingani swaki yengsinba atuda yumgi imungda pharmacy oina dukan oina hanglamba license na mafam amagi oiraga dukan na mafam amada hanglamba valid oiraba license pairaga hanglamba asa thak yonba dukan da hidak thamlamba license yaudana phamlamba kaya su thengnarakhi haina upamgi president Teis Somona phongdorapaga loinana khongsat asi makhatan ate district singna sathakigani medical directorate ki mari leinaba licensing authority amari pharmacy council Manipur na piba sana kanglon amadi infam thokpasing indana pharmacy sing phambigano ngasi yengsinba sida thengnariba si yamna angakpa mani imung no fawbi hidak yolamba thengnare asigumba kaya si mafam kya da su tawramloi hainingai lete masina niyam sumna pharmacy phamjariba sing masak thele asigumba aranda sing sumthoknaba upamna honabani mathau tarabadi upamna angam mating pangane masum lenga ki mari lenaba sing su yengsinbagi mathau tare ki medical representative MR singnasu makhoi giweba hidak singadu doctor khakta da otpiu amadi yenghanbiu hidak puraga satpidana basu mangna appeal topki haina pausna makhatana phongdorakli atopa pawmana masano pibum Nepal da puna ba Delhi gi hotel gi kidnap tawkhre Konika Goyel Kobi nupi amana maki masano piu manembok amadi maki hanagi mapuroibana Delhi gi hotel amadi kidnap tawkhre haina Delhi police ta FIR ama file torakre nupi masa sigi apokpi Konika Goyel na tarakhiba complaint adugi matungina maki hanagi mapuroiba amadi manembok na kanasu khangandana masano piu Nepal puna ba khujin tharang tawkhibane haki Mangna makha taraduna Indira Gandhi International Airport nasu thaudo sigi matangna khangalakhibaga loinana thaudo sida senariba nupa amadi nupi anima US masa sinaki Goyel amadi maki mapuroiba matam khragi mamangna khainaduna tongan leinarakhibane dumapu court ki athang matungina Goyel na maki sai tare romtamak ngairiba masa nupibu maki apokpa amadi maboka tha sigi sa taragum loidigi taragani pan phawu uhananaba purakhibani magna masa nupi adibu Delhi City gi 5-star hotel amada maka paw fauna bagaloina thamnamani tungda mak Mars ki taraga mangada numidang pung 8 gi manungda masa nupi ga paw fauna bangam khidabani hairi mathangi nimit Goyel na hotel adu sek tawnabagi damak satki adubu maki masa nupi yauna hanagi mapuroiba madi manembok punna thiba khangkhidabani hainisu pawsna phongdorakli Hausikoi di matang saya lusinjarage amasum pathok sakibra soikibla latkiba yaurs myamna ngakpigene adu myamna anawnoba update sing myamna pijarke and thank you